Meeyam Meehut sing ase karigumba khara Meeyam damak touge haina lakkhiba ngaktani. Phamlaga Leinaba Meeyam Meehut Oikhiba Natte haina Manipur Legislative Assembly Speaker Th Satyabrata phongdorakli. Wafam ase ngase singsamai wangma baigabati laikai leiba Speaker Th Satyabrata gi yumna pangthokpa athauba singi liklam thiba lup Manipur gi Lengon da ba pat haina mingthon ba calendar phongbagi thauramda mahakna phongdokhibani. Thauram aduga mari lainana Speaker Th Satyabrata makatana hai Laiba elected members sing ase Meeyam damak thabak touge haina leiribani. Meeyam Meehut Oikhiba sing ngaina Phamlaga Leinaba Meeyam maram aduna awa ana nangliba Meeyam wakat kharada oirabasu center gi manakong yawnaba haidura mahaki oinade Meeyam ga tanaraka tauba yaba pumdamak pangthokle. Manipur Meeyam apama matung ina Delhi da chatuna Union Home Minister Amit Shah ga unaduna mayek sengna thamduna khanganba laikre. Hiramasigi matangda Union Home Minister gi maikaidage Manipur da thokliba irang ase loisinaba karigumba khara di soidana tawrakani haibagi thajaba lei. Ngasi phongliba calendar ase matam amada palamba ningthau singna lamdam ase ngak senabagi damak kari thodang lorambage haibadu mayek sengna khangnabagi pandamdane. Matung tarakpadasu ningthau singa sagonnaba marik chumba wari kaya leptana puthokpa ngamnaba angamba thodang logani haina mangna maka takhe. Amaromda Manipur thokliba irang asigi matangda Union Home Minister Amit Shah na interview amada phongdokiba wafam adugi matangda paumi singna hangba wahangi paupum oina Speaker Th Satyabrata na hai hiramasigi matangda achum arangi wafam mahake wakhalondagi thambada aruba oigani haina magna phongdokhi masi akhoi si chumna sum Phamlaga Leinaba Meeyam Meehut oina lakkhiba nattaba aduna karigumba khara akhoi sthaatasu angamba level da prajasing awana se mai nakhongdai honbasi mathau tai haidana khanjerakanda akhoi awabagi paudam se tamjarubani adui matungna mana thubu matamda thabol lokhatpirakani haina su takpirei lokhatpirakani na khanjai adu yengkisi